Dear Manipur YouTube channel swing birba mayam pum nang pu amuka na taram nok seri han badiyam na maru iba pawam update hamjage Kukising sa Chathariba Thouongsing Lephannaba center na Mityeng Changadabani Kuki Inpi Manipur na hojik Kukising sa Chathariba Thouongsing Lephannaba India government na Mityeng Changadabani haina Kuki Inpi Manipur Department of Information and Publicity thorok serol amana hairi serol aduna hai satang village tangarang Mityeng sing na Kukising ki mathak attack sa tharakre buffer zone oiriba mafam asi taragani pan suba Assam rifles ki commandant gi mateng na Mityeng sing na lansilak pangamkibani Taragani suba Assam rifles na operate tawriba mafam sida lansilaklaga changlakibani mafam sida commandant oriba miyoi asi sindokinaba Kuki civil society kaya na taksin balaikrabani state government na arm and ammunition supply tawre masina maram oiraga attack kaya chathari thasi kunga mari da kanglade MLA kuntraga taret amadi MP ani arambai tengol gi makada wasak lokre state sida tharakliba thawong asina unconstitutional oiba kaya amani state sida human rights violation tawba thingnanaba India government na sabsaba thabuk paikhat kadabani Kukising gi mathakta sathariba kaya sisu India government na Mityeng sangbi gadabani Kuki amasung Maitai purup ki marakta tholiba irang asina separate administration unit ki mawong lagle region asida justice puroknaba India government na matam lawduna lairoidabani haina supongduragli aduga mathangi update asna Colonel Akash Kuki na sirliba maral yumpham yaudabani AR taragani pan suba Assam rifles ke commandant Colonel Oinam Akash ke mathakta Kuki Inpi Manipur na sirliba maral asi yumpham yaudabani haina Assam rifles AR na phongdorakli Assam rifles ki public relation office ki thador paserol asi gi matung inna Colonel Akash asi Manipur gi maru oina dolai thabi area da tangdu leitaba purakna ba hona ba asoba Thouongsing lawduna lakhibi yamna haitoi singtoi ba lanmi amani cycle dolai thabi sagol mang sing mafam sing da kundari ba tongan tongan ba kangdu purup singi miyamna Colonel Akash ki hotna zaman amadi mahaki mathau da pukning sangbagi mong asi yamna mayek sengna khangi loinana irang asta Colonel Akash amasung mahaki makhada leiriba lanmi singna kanglu purup ki khena bathamdana miyoi bagi punsi kanana bagi damakta thawai haksang yauna honari adubu asigumba yamna masak naiba officer amabu Kuki Inpi na lanna pauthokna ba honarakpa asi yamna laibak thibani masi officer asigi mingsathian batana tana paramilitary forces asibu mingsathian na ba honabani ngarang khamelok ta thokiba thodok adu da irang asibu laksin na ba honakiba adu mahaki makhada leiriba lanmi singnani makhata na Assam rifles na lamdam asigi yaifana ba hot nakhigani hairi aduga mathangi update asana Kuki amasung any Kuki yauna tribe kuntra sakhang danaba TMC na English nga masama pan marpuga taretta center da taknaramle Kuki amasung any Kuki yauna akaknaba tribe kuntra haibadi aimol baite siru sothe songlai dongel gangte guite hangsing haukip mar khongsai kipjen kom malung masong mate milin nahechil paite purum ralte simte sukte tidim sin thadou tauthang tungdim baifai amadi jau purup sing asi Bharat Sarkar na masak khang batarbadi status chauna ungkhana duna khudongtiba amadi inai tanabagi Thouongsing thokani haina section waron galoina na center da thadou national council lising amsapan marfuga tarit ki November 13 ta iba serol thaduna khanghalambagi wathuk asi hauji Manipur gi oiriba fem asida yamna maru oirakli thadou national council TMC ki president Pauline Haukip na sign toba heading na telegraph haina thaba appeal adugi official record matung ina council asigi maikei digi Kuki amasung any Kuki yauna akaknaba tribe kuntra asi Bharat Sarkar na recognition pitanaba English ngamsapan marfuga tarit ki November 13 ta matam adugi Union Ministry of State for Welfare New Delhi Srimati Rajendra Kumari Bajpai ne address toba appeal adugi copy amomsu matam adugi Union Deputy Minister Welfare Government of Manipur New Delhi Sri Professor Maijilung Kamai Honorable MP Manipuri Joint Secretary AICC New Delhi South Bhenu amasung Director SCD Ministry of Welfare Government of India Shastri Bhavan New Delhi da sutharam ki Union Ministry Srimati Rajendra Kumari Bajpai the address to appeal adu da hairibana Kuki amasung Kuki tribe yauna kanaba tribe kuntra si masak khangnaba parliament da puthoknaba propose tawriba bill asina Manipuri ki tribe singna santi oina leiriba pibam asida yamna thina akaiba thokangani loinana tribe singi marakta sauna ungkhatnaba thokanduna inai tanahangani maram aduna Manipur ki propose bill adu public ki interest drop tabiyu haina appeal adu da palli thadou national council na center da tharam kiba appeal adugi scan copy so hapsari aduga mathangi update asna sanjelok amasung leimaram mitai khulda Kuki na landarakre nongmai kapnakre ngarang Imphal East district ki khunrakpom kendra gi
manung sanba khamelok ta kuki khulai pai basing na masung khunja volunteer sing gi marakta kan bu mong du khuthok na duna misi mina nangkraba thodok adu gi matung ngasi ayu kuki khulai pai basing na sagol mang police station gi manung sanba sanjay lok tok maitai khulda nongmoi round camera kapsil lakre ngasi nung tin pung ahum rom tabada bisnupur district gi manung sanba kharam tingkai kunau da kuki militant sing na leimaram maitai khulda nongmoi kapsil lakpa de gi khungak liba volunteer sing na handuna nongmoi kam nakre adu bu nongmoi kam na bagi thodok sing asida misi mina amadi asokapan yaw bagi paudi phangba leitri presna phangba paugi source gi matung inading से उपung तरuk rom tabada sagol mang police station gi manung san basinam khulda gi khara salaga leiba mitai gi aroi ba khul ama oiriba sanjel lokta mitai khulda kuki khulai paiba singna khul asiga thangnana leiriba mak hil sing thakta gi nongmei round camera kap tharakre thodok adu sanjel lokta khulngak liba volunteer singna khut handona nongmei kap pada gi kuki khulai paiba sing adu chen khre hairi masigi matung tarak pada numidang wairam mamsilak pung taruk rom tabada su kuki lal huba singna sing thakta gi nongmei round khar su kap tharakre adu makpu asokapan yaw khide hairi ngarang nungdang pung nipan khara helakpada kangpukbi district ki mulai village romdagi lakpa kuki kurai paibsing Imphal West district ki Sengmai police station gi manung san ba khurkul maningda nongmai round khara kapsil lakre thodok tuna khungak liba sing na handuna nongmai kapna ki adubu nakal ani gi marakta asokapan amata yaw ki de hairi atopa amana ngasi numdang wedam pung rom tabada gi hongno Bisnupur district ki tingkai kuno amasung kom jati na khundaba khul ani gi lona bada leiriba kharam bingkai khuldagi kuki khulai pai basing na leimaram maitai khulde nongmai round kaya kapsil lakre thodok adu state force amasung khulngak liba singi maikai degi so handuna nongmai kapna ki adubu numidang pung 8:04 rom tabada kuki khulai pai basing na leimaram makha laikai maningda afaba makhal gi nongmai sisna duna attack sa tharaki nongmai kapsil ki ba thodok adu gi matang da mafam adu dagi Deveswar ko khunja mana phungdora kibada haukiba matam khara asigi manungda leimaram makhalai kai maningda kuki khulai paiba singna ahum marirak nongmai kapsilapagi thodok leikhrei ngasi kuki khulai paiba singna nungtil pung ahum rom darakpa adwaida nongmai kapsilakiba mafam asiga leimaram makhalai kai maninga yamna naknaba mafamni singkhongda su gorkha regiment gi kangbu leiribani adubu kuki singna nongmai kappada gorkha regiment gi kangbuna karisu haidaba aduga khulngakpa singna double beren na handuna kapadana athingba piba sipende maram aduna mafam aduda mitai singak senaba leiriba gorkha regiment hanbigro haina mari leine basingda appeal tawrakli amarumda ngasi ki nongmai kapsilakpagi thodok aduda sokapan yawrakpada mateng pangnaba haiduna Red Cross Society gi ambulance amasung mafam aduda leikhi hairi